अहमद डायमंड रेडियो चैनल की क्राइम अपडेट्स तरामापन सुब तांकक ताबिरिबसिंग मुजेम सगुजमना तरामुक चबुलोने कोनोनो खुरुमजरी ngasi 2021 gi oina episode crime update ki taramapan oijargasu sahi sigidi ahanba crime updates ki tangkakni loinana hana hanamiya panamopusu yai phamangol pijari loinana tamthiraba covid-19 ge sumlaba laina sinamale masidagi mutkiba oirasanu haiba aduga miyam punamaki yaifaba diamond radio tabiriba support miyam tawbiriba singbusu diamond radio gi maikedi thamoi sengna adomadungi yaifamangol adu pijari थौदोगसी चाही हौरक्पा अदुगा ngasi थौरमसिना सु अहानबा चाही हौजबगी ओइबगा चाही हौब नुमित थोकिबि यामना लाइबक थिबा अदुगमा थौदोग अमखकी असेंगबा थौदोंनि पाउदम जरिबा ngasi अनोब चाही लाखु मतमना मे पुंग खुदि मोना मागी मागी मोंगदा नुंगाइबा पांगथोकनबसी मागी मागी मखन मोंग क्यादा पांगथोकनै मफम अमद पिकनिक चटपा अदुगा डीजे थारगा डांस तौबा तोंगा तोंगानबा चक्सा हाइजानबा मखल मखा कयागी थकना चानबा मैम सुमाय तौरगा तोंगा तोंगा तौबसु दुम यावे अमोरे 2021 गी सिनरमदाय डिसेंबर गी 30 अदुगा अखोगी तांग 1 संगमदाय गी न्यू ईयर संगमदाय गी नुमित असिदा मुंबईदा थौदोक अमखक थोकी थौदोक से यामना थमो यामना सोकपा अदुगुम्बा थौदोक अमखंगनी मफम असिदा जानवी कौबा चाही 38 खक्तंग आइरिबी नुपी अमखक लेरमी महाक्सी ममांगी महाकी एग्जाम द 96% चटपा अदुगा लाइरिक लाइसु यामना हिबा अदुगा फैमिली सिसु इमुंग मनुंग यामना कोगी मही मसिंग हइबा अदुगा इमुंग अमा हाइजबा तारे अदुगा जानबी हरिबा नुपी से सही 38 यामना लांगबा खोटपा यावदबा इमुंग मनुंग दा लाइरिक लाइसु अदुम पादुना लेबा अदुगुम्बा नुपी मचा अमखक ओइरमी अदुगा मुंबई गी कोगी कॉलेज मफम दमाजे साइकोलॉजी दमा ऑनर्स तौदुना एडमिशन तौदुना लेबने अदुबा माकी मही मसिंग सी 2021 ददी ऑस्ट्रेलिया दा मिंग चलगा महाक से मही मसिंग मखाताना लारिक तमथननबगी दा ममा मपाना प्लान तौखी 31 तांग 13 डिसेंबर की तांग 13 सी महाकी अपोकपा महाकी मपागी बर्थडे ताके नुमित असि मरी लेनना केक लेखी चाना थकनबा इमुंग मनुंगदुदा यामना हराव मथोय काना बर्थडे की फंक्शन असिसि तौखी असुमना फोटो फैमिली फोटो कामिनखी नुमिदांग यामना नुंगाइबा फोंदोकी अमरोमदा न्यू ईयर की बाय बाय की असिगुम ताइनबा मफम हाइतरे अरीबा अमदि अनौबा सिनरबकी थौरम असिगिदमक इमुंग मनुंग अदुदा मखोय सेलिब्रेट तौदुना लेजबा अदुगुम इमुंग अमखक ओइरमी मतम अदुदा खंगहौदना दिया अमदि सिरी हारिबसी ममिंगसि सिरी हाइबनी अदुगा नुपानी सिरी हारिबसी सही कुनगा मरी सुरबा दिया हारिबसी सु अदुमक चाही 19 38 अदुनी अदुगा दिया हारिबसिना जानवी हारिबा महांगना लेरिबि युम फ्लैट असिगा युम थंगनबा फ्लैट मोय फ्लैट त लेबा ngaktani aduga yum thangnaba colony adu लाइरिक लाइसु पाबा मतमदसु जानवीना क्लास में हेलमी aduga जानवीना महाकी सजेशन मयाम सेमबी जानवी लाइरिक त थवाय यमना यौजबी अदुगा मनुपी अमा खंगनी मरम असिना दियाना लाइरिक पाबा मतमना मतौ करमना लाइरिक पागनी aduga करम करम मोंग द लाइरिक सी अखोइना पाबा याय करी करी हाइबसो खंगदब खोतब सी जानवी गा यामना तानरमी सो मतेंग सु यामना पांगबी अदुगा मनुपी अमा खक्सु ओइकिराम असुमना मखोयनी यामना क्लोज ओइबा फ्रेंड अदुगा फ्लैट सु थंगनबा अमखक ओइबा नतना इमुंग मनुंग मपा मपा ममा ममा तिनबा अदुगुम्बा अमसु ओइकी सो मदुगी खुदोंग चाबा लौरगा दियालागा ममा मपा दा हाइजकी ममा अखोइ जानवीगा ngasi si new year gi bye bye ari anau sinabagi matam se koi party masam khok tok jaruge yamna kui roi pungkhai mtani koi yamna kui jaroi haidana haijaram matam adu da nupa ma khok yauro ki nupa si maming ni siri sahi kunga mari suraba aduga nupa amasu yauro puduga imung manung na di khatang salhaning ba forum de maram di janvi sigumba party aduga smaine satpasi he na mo imung manung na yamna मखोय यामना थवाय यावरम दे सपोर्ट तोरम दे मचा नुपी नसु यामना सनिंग दे अदुबु यामना कन्न दिया यावरगा हाइबदि दिया दि याम क्लोज फ्रेंड नि सेंगना हाइरबदा जानवी गा यामना नोवान बदगी नुमिताबो लेमिनबा अदुगा जानवी सु ऑलरेडी लाइक यामना फबा अदुगा अखोयगी कनो सु दिया सु लाइक लासु फबा अदुगु मनुपी अमनि मखोयना हाइजबा दुदगी सिरि हारि बसिनो मोहाइकी ममा कुइ कुइरोय हक्तनी 15 मिनट कुम लेरगा खोय लाक्सगे अखोयगी भाग्यवती हाइरिबा मफम अदुदा अखोय पार्टी मखक सिनमने अखोयगी फ्रेंड कनो हक्तनी मोइसु आदा लेरे गान हाइरगा अखोय गाड़ी मदसु फ्लैट अदुदा लेमिनबा अतोपा फैमिली सिंगी मचा मसु कया खरा सखंग मंगाक्तो ओइना तौबा खरा मोइ मी 9 10 मो यावरगा असुमना चलुगे ने याम कन हाइजरमी ममा पाने याम जानिंगम दे अदुबु जानवी नसु सो प्लीज ममा आई वांट टू गो
ꯑꯩꯁꯨ ꯑꯦꯟꯖꯣꯏ ꯇꯧꯔꯒꯦ ꯉꯁꯤ ꯈꯛꯇꯪꯗꯤ ꯃꯃꯥ ꯄ꯭ꯂꯤꯖ ꯃꯥꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯑꯦ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯒꯤ ꯁꯣ ꯌꯥꯝꯅ ꯇꯥꯡꯅ ꯁꯨꯃꯥꯏꯅꯁꯨ ꯆꯠꯆꯗꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯁꯨ ꯅ꯭ꯌꯨ ꯌꯥꯔ ꯆꯪꯉꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯄꯒꯤ ꯊꯧꯔꯝ ꯑꯣꯏꯕꯗꯨꯒ ꯃꯃꯥ ꯃꯄꯥꯅ ꯐꯔꯦ ꯌꯥꯝꯅꯗꯤ ꯀꯨꯏꯒꯅꯨ ꯑꯗꯨꯒ ꯌꯥꯝ ꯊꯨꯅ ꯍꯜꯂꯛꯎ ꯑꯗꯣ ꯅꯈꯣꯏꯗ ꯑꯩꯅ ꯁꯤꯟꯅꯔꯤꯁꯤꯅꯤ ꯌꯥꯝ ꯐꯖꯅ ꯅꯣꯏ ꯑꯃꯨꯛ ꯍꯜꯂꯛꯎ ꯍꯥꯏꯗꯅ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯆꯠꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯚꯒꯕꯇꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯄꯥꯔꯇꯤ ꯑꯃ ꯁꯤꯟꯈꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯨ ꯌꯥꯎꯈꯤ ꯑꯗꯨꯒ ꯃꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯔꯇꯤ ꯑꯗꯨ ꯄꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯔꯇꯤ ꯁꯤꯜꯂꯤꯕ ꯃꯗꯨꯒꯤ ꯍꯣꯁ ꯑꯣꯏꯔꯤꯕ ꯑꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯃꯈꯣꯏꯒꯤ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯈꯔ ꯑꯍꯜ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯃꯈꯣꯏ ꯃꯈꯥꯗ ꯉꯟꯅ ꯇꯨꯝꯈꯤꯔꯝꯃꯤ ꯃꯔꯝꯗꯤ ꯉꯁꯤꯗꯤ ꯂꯥꯡꯖꯔꯁꯅꯨ ꯏꯆꯥꯁꯤꯡꯁꯦ ꯅ꯭ꯌꯨ ꯌꯥꯔꯒꯤ ꯆꯪꯉꯛꯄ ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯤ ꯗꯤꯖꯦ ꯊꯥꯔꯒ ꯃꯈꯣꯏ ꯃꯐꯝꯗꯨ ꯂꯥꯡꯖꯕꯅꯤ ꯑꯗꯨꯒ ꯃꯨꯝꯕꯥꯏꯗ ꯄꯥꯔꯇꯤ ꯄꯥꯡꯊꯣꯛꯄ ꯑꯗꯨꯒ ꯑꯆꯧ ꯑꯆꯧꯕ ꯐꯪꯁꯟ ꯄꯥꯡꯊꯣꯛꯄꯗꯤ ꯀꯣꯔꯣꯅꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯊꯤꯡꯕꯁꯨ ꯂꯩꯈꯤ ꯃꯔꯝ ꯑꯁꯤꯅ ꯑꯆꯧꯕ ꯏꯁꯩꯒꯤ ꯀꯟꯁꯔꯠ ꯑꯇꯩ ꯑꯇꯩꯁꯨ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯣꯏꯅ ꯊꯤꯡꯕꯇ ꯅꯠꯇꯅ ꯃꯨꯝꯕꯥꯏꯗ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯤꯡꯈꯤ ꯑꯗꯨꯕꯨ ꯄꯥꯔꯇꯤ ꯃꯆꯥ ꯃꯆꯥ ꯃꯤ ꯈꯔ ꯃꯤ 5-10 ꯄꯨꯟꯁꯤꯜꯂꯒ ꯑꯆꯧꯕ ꯌꯨꯝ ꯑꯃꯗ ꯑꯗꯨꯒ ꯐ꯭ꯂꯦꯠ ꯑꯃꯗꯒ ꯄꯥꯡꯊꯣꯛꯄꯗꯤ ꯑꯗꯨꯃꯛ ꯄꯥꯡꯊꯣꯛꯅꯕ ꯑꯣꯏꯈꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕꯁꯤ ꯖꯥꯟꯚꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯦ ꯑꯁꯨꯝꯅ ꯄꯥꯔꯇꯤ ꯃꯆꯥ ꯃꯆꯥ ꯇꯧꯕꯁꯤꯡ ꯃꯈꯣꯏꯁꯨ ꯌꯨ ꯌꯥꯎꯅ ꯑꯃꯗꯤ ꯗꯤꯖꯦ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯁꯨꯝꯅ ꯂꯩꯈꯤ ꯑꯃꯔꯣꯝꯗ ꯉꯥꯏꯍꯥꯛ ꯄꯥꯔꯇꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯅꯔꯕ ꯃꯇꯨꯡꯗ ꯖꯥꯟꯚꯤ ꯍꯥꯏꯔꯤꯕꯁꯤꯒ ꯁꯤꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯆꯍꯤ 24 ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯕ ꯑꯃꯒ ꯑꯃꯒ ꯈꯪꯅꯕ ꯁꯛꯈꯪꯅꯕ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯖꯥꯟꯚꯤꯅ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯇꯣꯞꯄ ꯐ꯭ꯔꯦꯟꯁꯤꯡꯒ ꯃꯈꯣꯏ ꯄꯨꯟꯅ ꯁꯨꯝ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯪꯍꯧꯗꯅ ꯁꯤꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯦ ꯍꯥꯏꯕꯗꯤ ꯖꯥꯟꯚꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟꯁꯦ ꯄꯥꯔꯇꯤꯁꯤꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ ꯊꯤꯕ ꯈꯪꯂꯝꯗꯦ ꯍꯥꯏꯕꯗꯤ ꯎꯔꯝꯗꯦ ꯄꯥꯔꯇꯤ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯖꯥꯟꯚꯤꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯐ꯭ꯂꯦꯠ ꯌꯨꯝ ꯊꯪꯅꯅ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯗꯤꯌꯥꯁꯨ ꯎꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯖꯥꯟꯚꯤꯅ ꯇꯞꯅ ꯇꯞꯅ ꯌꯦꯡꯕ ꯍꯧꯔꯛꯈꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯄꯥꯔꯇꯤ ꯇꯧꯔꯤꯕ ꯚꯒꯕꯇꯤ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯇꯣꯞ ꯐ꯭ꯂꯣꯔꯗ ꯏꯁꯤꯡꯒꯤ ꯇꯦꯡꯀꯤ ꯑꯃꯁꯨ ꯂꯩ ꯏꯁꯤꯡꯒꯤ ꯇꯦꯡꯀꯤ ꯑꯁꯤ ꯃꯅꯥꯛꯇ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯄꯥꯔꯇꯤ ꯌꯥꯎꯔꯤꯕ ꯃꯤꯗꯨꯁꯨ ꯏꯁꯤꯡꯒꯤ ꯇꯦꯡꯀꯤꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯀꯥꯈꯠꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤ ꯖꯥꯟꯚꯤꯅ ꯏꯁꯤꯡꯒꯤ ꯇꯦꯡꯀꯤꯗꯨꯒꯤ ꯃꯅꯥꯛꯇ ꯌꯥꯝꯅ ꯍꯥꯊꯨ ꯆꯠꯈꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟ ꯁꯤꯔꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯃꯃꯥꯟꯅꯕꯤ ꯗꯤꯌꯥ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯤꯕ ꯃꯇꯝꯗ ꯏꯁꯤꯡ ꯇꯦꯡꯀꯤ ꯑꯗꯨꯒꯤ ꯅꯥꯀꯟ ꯈꯔ ꯃꯝꯂꯞ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯁꯤꯔꯤ ꯑꯃꯗꯤ ꯗꯤꯌꯥ ꯈꯖꯤꯛꯇꯪ ꯌꯥꯝꯅ ꯀꯣꯝꯄ꯭ꯔꯣꯃꯥꯏꯁ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯌꯥꯝꯅ ꯑꯇꯣꯞꯄ ꯐꯠꯇꯕ ꯅꯠꯇ꯭ꯔꯒꯁꯨ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯅꯕ ꯃꯤꯁꯤꯡꯅ ꯇꯧꯒꯗꯕ ꯃꯑꯣꯡ ꯈꯔꯗ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯌꯥꯝ ꯅꯛꯁꯤꯟꯅꯅ ꯂꯩꯕ ꯎꯈꯤꯔꯝꯃꯤ ꯑꯃꯔꯣꯝꯗ ꯗꯤꯌꯥꯗꯤ ꯖꯥꯟꯚꯤꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯗꯤꯌꯥꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯖꯥꯟꯚꯤꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯕꯠ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯗ ꯖꯥꯟꯚꯤꯒ ꯂꯩꯐꯝ ꯊꯣꯛꯄꯗꯨ ꯖꯥꯟꯚꯤꯒ ꯅꯠꯇꯅ ꯖꯥꯟꯚꯤꯒꯤ ꯃꯃꯥꯟꯅꯕꯤ ꯗꯤꯌꯥꯒ ꯁꯤꯔꯤꯒ ꯑꯣꯏꯅ ꯈꯖꯤꯛꯇꯪ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯌꯥꯝꯅ ꯀꯣꯝꯄ꯭ꯔꯣꯃꯥꯏꯖꯤꯡ ꯁꯤꯆꯨꯋꯦꯁꯟ ꯑꯃꯗ ꯂꯩꯕ ꯊꯦꯡꯅꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯌꯥꯝ ꯁꯥꯎꯈꯤ ꯑꯃꯗꯤ ꯖꯥꯟꯚꯤꯅ ꯉꯥꯡꯕ ꯆꯩꯕ ꯇꯧꯈꯤ ꯉꯥꯡꯕ ꯆꯩꯕꯗꯨ ꯈꯛ ꯅꯠꯇꯅ ꯃꯍꯥꯛ ꯃꯈꯨꯠ ꯐꯥꯎꯕ ꯌꯥꯎꯈꯤ ꯃꯈꯨꯠ ꯌꯥꯎꯕꯗꯨꯅ ꯁꯥꯎꯃꯟꯕꯗꯒꯤ ꯃꯈꯣꯏꯅ ꯈꯨꯝꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯏꯟꯕꯣꯏ ꯀꯔꯤꯕꯣꯏ ꯑꯗꯨꯒ ꯁꯤꯔꯤꯗ ꯑꯃꯨꯛ ꯇꯧꯈꯤ ꯗꯤꯌꯥꯗ ꯑꯃꯨꯛ ꯇꯧꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯅꯈꯣꯏ ꯄꯥꯔꯇꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯅꯈꯣꯏ ꯄꯥꯡꯊꯣꯛꯑꯣꯔꯣ ꯍꯥꯏꯔꯒ ꯃꯍꯥꯛ ꯄ꯭ꯔꯞ ꯇꯣꯞ ꯐ꯭ꯂꯣꯔꯗꯨꯒꯤ ꯃꯈꯥꯗ ꯇꯣꯞ ꯐ꯭ꯂꯣꯔꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯈꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯃꯑꯣꯡꯗꯨ ꯇꯣꯞ ꯐ꯭ꯂꯣꯔꯗꯨꯗ ꯂꯩꯕ ꯃꯃꯥꯟꯅꯕ ꯄꯥꯔꯇꯤꯗꯨ ꯌꯥꯎꯕ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯗꯨ ꯅꯣꯔꯃꯦꯜꯅꯤ ꯃꯥꯒꯤ ꯄꯥꯔꯇꯤꯗꯨꯅ ꯅꯨꯡꯉꯥꯏꯔꯛꯄ ꯍꯤꯗꯥꯛ ꯊꯛꯄ ꯈꯣꯠꯄꯗꯨꯅ ꯁꯥꯎꯅꯕ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯑꯃꯅ ꯑꯃꯗ ꯏꯟꯇꯔꯐꯤꯌꯔ ꯑꯗꯨꯝ ꯄꯤꯗꯕ ꯑꯗꯨꯕꯨ ꯈꯠꯅꯔꯦ ꯍꯥꯏꯕꯗꯤ ꯄꯥꯔꯇꯤꯗꯨ ꯌꯥꯎꯔꯤꯕ ꯃꯈꯣꯏ ꯈꯔꯗꯤ ꯈꯪꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥ ꯑꯃꯗꯤ ꯁꯤꯔꯤ ꯌꯥꯝ ꯊꯨꯅ ꯄꯔꯞ ꯇꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯇꯥꯟꯅꯕ ꯍꯥꯏꯕꯗꯤ ꯇꯣꯞ ꯐ꯭ꯂꯣꯔꯗꯨꯗꯒꯤ ꯀꯨꯝꯈꯤꯕꯗ ꯂꯤꯞ ꯁꯤꯖꯤꯟꯅꯔꯝꯗꯦ ꯂꯤꯞ ꯅꯠꯇꯕꯤꯗ ꯁ꯭ꯇꯦꯌꯔꯗꯨꯗ ꯀꯨꯝꯊꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁ꯭ꯇꯦꯌꯔꯗ ꯀꯨꯝꯊꯕ ꯍꯧꯈꯤꯕꯒ ꯖꯥꯟꯚꯤꯗ ꯗꯤꯌꯥ ꯑꯃꯗꯤ ꯁꯤꯔꯤꯅ ꯈꯥꯝꯈꯤ ꯃꯔꯩ ꯌꯦꯠꯅꯈꯤ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯃꯈꯣꯏ ꯐꯨꯅꯈꯤꯔꯝꯃꯤ ꯐꯨꯅꯕ ꯑꯁꯤꯗ ꯁꯤꯔꯤ ꯑꯃꯗꯤ ꯗꯤꯌꯥꯅ ꯖꯥꯟꯚꯤꯒꯤ ꯃꯁꯝ ꯄꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯒ ꯀꯨꯝꯊꯔꯛꯂꯤꯕ ꯁ꯭ꯇꯦꯌꯔ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯈꯨꯠ ꯄꯥꯏꯐꯝ ꯂꯩꯔꯤꯕ ꯌꯣꯠ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯣ ꯁꯝ ꯄꯥꯏꯔꯒ ꯌꯩꯁꯤꯟꯈꯤꯔꯝꯃꯤ ꯃꯁꯤꯡ ꯈꯪꯗꯅ ꯃꯀꯣꯛ ꯀꯥꯏꯔꯝꯃꯤ ꯃꯀꯣꯛ ꯀꯥꯏꯕꯒ ꯏ ꯊꯣꯛꯈꯤ ꯑꯗꯨꯕु ꯖꯥꯟꯚꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯗꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯈꯨꯠ ꯍꯜꯂꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯟꯕꯣꯏ ꯂꯥꯛꯄꯣꯏ ꯐꯨꯕꯣꯏ ꯃꯍꯥꯛꯁꯨ ꯑꯉꯝꯕꯤ ꯊꯥꯛꯇ
ngakthokpoi kari boi tawkiram masina maram orga dia su mafam haksangi mafam khara da khara soki khara tatki masi khakta natana siri hariba mi si magi mafu furit khoigi janbi na sing badagi segai rami furit asum na mokhi khana chaina ba thoki masi khakta natana amuk floor dagi khajik tang amuk lady ba stair du dagi amuk kumtharaki masida su dia amadi siri na tanaraga makok atu fire ga folang da thomjin ki hanjin hanjin na thomki yam thina soki masigi matung dagi lengba ngamki de janbi adubu siri amadi dia makhoi ani su khar khar soklam makhoi ani sokli base masi so ngak poi ki habedi makhoi ani na thina puraba janbi na khos soidena maki khut halapu oigani habesini masina kona case asigi makha taba investigation dagi khangki bani asumna khara leiraba matungda ngayak makhoi ni khana chainaba makhoi loiraba matungda ka khalaki party duda mathakta top floor duda leiba duda makhoi amuk yawba laki party tawbam aduga janbi di ka khalaki de janbi mafam adudagi sokna mahak kumthakirami kumthabasi mahak lip leibani aduba lip to kumkhide stair duda pairaga makok kairaga e thoga mahak ground unga kumthaki aduga mahak ground floor yoki ground floor dagi di mahak laimai da taki haibadi tu kirami chatpangam kide makok dagi e mayam chentharga mahak aduga fium da leki adubu matam aduda dia amadi siri party toba mathak yoksilaki mamanaba sing uki o khanaba chainabadu da janbi di saubadagi chatkhramale adubu dia ga siri gadi amhana kakhale party asi yaure kanam khan kide janbi kadai de lei mahak chatkraba haiba kanamatana hana yengludre masing maramdi oiriba situation du da saubadagi mahak mayum da chatlamani haiba wafamsin adubu amarom da muk dia amadi siri makhoi anigi furit amana furit segaiba aduga janbina khut halakpadagi sokpadagi dia su mafam khara da tatpa khotpa e thokpana chingba se khara toram maduda party yauriba mamanaba sing aduna asin na khoi sidi phibam am tore hospital de chalaga treatment tok to facet piro haibina chingba mayam na haiki madugi matungdagi diana moi mamanaba khara ga toraga hospital amada chalami aduga siri hariba nupa sina mahakna sign hospital da mahakna tongana atopo hospital amda chalam asumna party do loisin ki ayuk ki pung manga ta ki flat adu da leiba ahal oirabi nupi amaka walking chain na ba mahaki yum da loiba hui amaga loina na thori ma pairaga mahak walking chatna ba thorokhi walking chatna ba thorokpada flat adu gi makha oirapna ground floor adu da janbi e thoktuna leimai da ta dun leiba uki मदुगी मतुंग दी पुलिस ता पाव नुपी दु नुपी की पुलिस मफम मदु द याम थुना लाके असुमना पुलिस ना लागलगा केस असिगी मतांग दा यंगसिन न बहोनरमी अदुबु यामना थुना बक जानबी हॉस्पिटल दा पुनबा याम थुना होना किरमी करिगुंबा हारिबा मियोय सिंग अदुना महाकी ममानबा अदुगा मखोय अयामना थौरम ति यावबो लोरगा लिफ्ट कुमधरक पदगी ग्राउंड फ्लोर दा ता दुना लेरिबा जानबी मखोयना उरमदे करिगुंबा मखोयना उरमगदी जानबी बुसु पुरमगदी महाकिसु यामना ngana treatment asi tawba yarame adubu hariba si walking chapanu piduna haripadi police mafam dalaki police na yengba matamda thawdo osi accident gumbagi case ama manki adubu hospital yam thuna parba puba matamda hospital ge doctor na mahak already siraga porokpani broad death siraga porokpani haina lauthoki masigi matungdagi mafam aduda investigation amuk chathana na bagi dama police mafam dalaki asumna lakku matamda तोंगान तोंगान बा मखोयगी पार्टी की मफम अदुदा पुलिस ने चंगगा येंकी यू बोतल के आ लेरमकी अदुगा मफम से पार्टी पांगथोकी हाबदि खंकी अदुबु पुलिस ने काखटप मतमदा लिफ्ट काखलमी लिफ्ट काखटपदु अमुक कुमथरक मतमददि मखोयना स्टेयर दुदा कुमधरकी स्टेयर दा कुमधरक मतमदा मफम अदुदा ई मचेत मचेत ई यामना तारमकी अदुगा मफम मसिदा खना चैनबा करिगुम खरा थोखरे हाबदि पुलिस ने सुखंकिरम अमरोमदा एक्सीडेंट मानबा दुगुम्बा मौंग असी पुलिस ना मर्डर नत्रगा खना चैनबा सिगुमगी थौदो अमनी हाइना असुमना लेकी अमरोमदा दिया गी मपाना हॉस्पिटल दा मचानुपी गी असोपदु मनाक्ता महक सटखी अदुगा मचानुपी दुगी अनाबदु येंग लोरबा मतुंगदा फोन तौरकी कनादा जानबी गी मपादा फोन तौरकी मरगसी दसु पार्टी सिगी मरकता आइना ngasai sitha jawbada mama mapana phone yam tauki maha phone supai parakide करिगुम महाना फोन अदु पाइब ngamlamaba महाना स्टेयर दगी कुमकप मतम अदुदा ममा पाना फोन तौरमबा नत्रगा महाना ममा पादा फोन तौरमबा
ꯈꯨꯗꯣꯡꯆꯥꯗꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯁꯤ ꯃꯍꯥꯛ ꯍꯥꯏꯕ ꯉꯝꯈꯤꯗꯕꯒꯤ ꯑꯣꯏꯔꯝꯕꯗꯤ ꯌꯥꯏ ꯑꯗꯨ ꯃꯗꯨ ꯉꯝꯂꯝꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯄꯨꯂꯤꯁꯇ ꯌꯥꯝꯅ ꯉꯟꯅ ꯄꯨꯕꯤꯔꯝꯕ ꯌꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯌꯥꯝ ꯉꯟꯅ ꯄꯨꯕꯤꯔꯝꯕ ꯌꯥꯏ ꯑꯗꯨ ꯃꯍꯥꯛ ꯁꯤꯔꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯅ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯇꯥꯗꯨꯅ ꯂꯩꯕ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯅ ꯃꯉꯣꯟꯗ ꯐꯣꯟ ꯃꯁꯤꯡ ꯂꯥꯛꯉꯝꯗꯅ ꯇꯧꯈꯤ ꯑꯗꯨ ꯃꯍꯥꯛ ꯐꯣꯟ ꯄꯥꯏꯕ ꯉꯝꯈꯤꯗꯦ ꯑꯗꯨꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯌꯥꯝꯅ ꯄꯥꯈꯠꯈꯤ ꯆꯠꯂꯤꯕ ꯃꯐꯝꯗꯨ ꯑꯦꯛꯖꯦꯛ ꯁꯤꯒꯨꯝꯕ ꯃꯐꯝꯗꯅꯤ ꯍꯥꯏꯕꯗꯨꯁꯨ ꯃꯃꯥ ꯃꯄꯥꯅ ꯈꯪꯉꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯄꯔꯞ ꯂꯥꯛꯑꯒ ꯃꯆꯥꯅꯨꯄꯤꯅ ꯐꯣꯟ ꯄꯥꯏꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯈꯔ ꯊꯨꯅ ꯂꯥꯛꯄꯤꯔꯝꯂꯕꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯀꯜꯂꯝꯕꯁꯨ ꯌꯥꯏ ꯑꯃꯔꯣꯝꯗ ꯃꯃꯥ ꯃꯄꯥꯅ ꯑꯃꯨꯛ ꯗꯤꯌꯥꯗ ꯐꯣꯟ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯖꯥꯟꯕꯤꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯅ ꯍꯪꯕ꯭ꯔꯥ ꯑꯃꯁꯨꯡ ꯍꯪꯗꯕ꯭ꯔꯥ ꯃꯁꯤꯃ ꯀꯦꯁꯁꯤꯗ ꯄꯟꯂꯝꯗꯦ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥꯅ ꯐꯣꯟ ꯇꯧꯕꯗꯒꯤ ꯃꯆꯥꯅꯨꯄꯤ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯤꯌꯥꯒꯤ ꯃꯄꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯛꯇꯨꯅ ꯂꯩ ꯑꯗꯨꯒ ꯅꯈꯣꯏꯒꯤꯁꯨ ꯅꯆꯥꯅꯨꯄꯤꯁꯨ ꯁꯤꯗ ꯄꯨꯈꯠꯂꯦ ꯑꯃꯨꯛꯇ ꯂꯥꯛꯎ ꯍꯥꯏꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯃꯥ ꯃꯄꯥ ꯌꯧꯕ ꯃꯇꯝꯗꯗꯤ ꯅꯈꯣꯏꯒꯤ ꯖꯥꯟꯕꯤꯗꯤ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯤ ꯃꯃꯥ ꯃꯄꯥ ꯄꯨꯛꯉꯛ ꯉꯛꯈꯤ ꯃꯔꯝꯗꯤ ꯅꯈꯣꯏꯒꯤ ꯅꯆꯥꯅꯨꯄꯤ ꯗꯤꯌꯥꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯨꯈꯤꯕꯅꯦ ꯁꯤꯔꯤ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯒ ꯂꯥꯛꯑꯒ ꯑꯗꯨ ꯒꯥꯔꯤꯗꯅ ꯃꯈꯣꯏ ꯈꯔ ꯌꯥꯎꯔꯒ ꯄꯨꯔ ꯆꯠꯈꯤꯕꯅꯦ ꯃꯇꯝꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯈꯤꯗꯕꯅꯤ ꯅꯈꯣꯏꯅ ꯍꯥꯏꯕꯗꯒꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯗꯤꯌꯥꯅ ꯍꯥꯏꯕꯗꯒꯤ ꯌꯨꯝꯊꯪꯅꯅ ꯂꯩ ꯍꯥꯏꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ नखोई नचानुपीना हाइबदगी थाखिबने अदुबु महाना सोक्तुना लेबा मतमदा दियाना करिगिदमक्ता अखोइदा पाउ पिरक्त्रिबनो सोक्तुना लेरे हाइबदि अखोइना लाआगा इचानुपीबु लखुचरगा लायिंबा याइदना अदुबु नंगनासु हाइदे अदुगा सोअगा लेरगा नंग खक्तंग नसा खक्तंग सोकपना करिगिनो करिगी सोइनो हाइबसिन वाफम सिंग असि खरा दम लोतुना लेरामि मसि मतुंगदगी पुलिसना वाहंग पाहंग तौननबगिदम पार्टी याउरिबा मिसिंग अदो अममम तो वाहंग पाहंगकी अदुगा सबखत्तुना हंगो मतमदा थौदोक्तुदा सुमाइना तौदना मखोइ जानबीगा दियागा श्रीगा मखोइ हुम खनकी खनर मतुंगदा टॉप फ्लोर दा लाखी मदुदई खनबदगी जानबी कुमथकी कुमथबद मखोइनी तानरु मखोइनी दिंग हालेरगा काखले अदु काखलपददी मखोइसे सोओगा काखलै अदुबु नखोइ सोए करिदोबैनो हाइ मतमदा ए कस्तौदेना हाइरे अदु नखोइ सोकपनिन हॉस्पिटल दा चसे आदर मखोइ तोंगा तोंगा हॉस्पिटल दा चली कोन हॉस्पिटल दा चतप मतमदा जानबीदी अखोइना थेंगनरमदे उनरमदे अखोइना खनबदी मार्क साउबदगी युमदा चतखिबो ओइना खल्ले हाइदना सुमना पुलिस दा हाइकिरम अमरोमदा पुलिस नमु दिया अमदुई सिरी हारिबा मीसे मु वाहंग पाहंग तौबगी मु कौरमी डिसेंबर की 31 to जनवरी की हंदकी तांगवान हाइतरे नोंगालगना तांगवान न्यू ईयर की नुमित की थौदोंगनी लिजरिबसी अदंगसी तांग तरुक अदुगा हारिबसिदा ममा मपा मोइसु लोइना कौखी अदुगा मसा अनिदुगी माइथोंग दु उबु मतमदा पुलिस नंगा किरमी मदुदी मतौ करमननो अखोइगी इचाना सिरगा नखोइगी नसाना खरखर सोकलेर मिसि करिगिनो हाइबो वाफमदु ममा मपाना पुखलपो वाहंग द पुलिस नसु वाहंग असे असुमना हंगकी असुमना वाहंग हंगो मतमदा दियाना वाफम सिंग अदु हाइरकी अमदि सिरिसु हाइरकी मदुदी नुमित अदुदा थोगिबा थौदोक्तु मसिनी हाइदना चप चाबदा मखोइ टॉप फ्लोर दा लेबनी अदुगा मखोइना सुमाइना फमदन लेरिंग अदु जानबीना महांगना साउकी साउबदगी खनकी खनबदगी सुमना तौखिबनी पुलिस ने इन्वेस्टिगेशन तौ मतमदा युम अदुगी टॉप फ्लोर दा CCTV लेरमकी CCTV की फुटेज दा मखोइ अनीना मसम पाइरगा स्टेयर गी अखोइगी कुमधबगी योट अदुदा मकोक सुजनबदु मदुगी वीडियो फुटेज फावबा थोरकी सो करीमता चेनबा याखिदे हारिबो वाफम असगिदमक्ता तिनबी ममानबी अमा पार्टी चलुसी हाइदुना कौथोकलगा मफम अदुदा यु ngaurga leiraga हारिबा सगिदमक जानबीना उरुबदगी माकी बॉयफ्रेंडगा माकी ममानबीदुगा लेरम फिबम अदुदगी वारोबदगी खरा वा हवा हाइनरुबदुना मरम ओरगा खना चैनबदगी अदुगुम थौदोक्तो थोकी मसी मतुंगदा पुलिसना फ्लैट अदुदा लेरिबा मीसिंग अदो अममम तो ओइना अवा हंकी मदुदी हारिबा नुमित असिदा करी करी नखोइ उबा लेबगे करी करी नखोइ थौदो असि खंगबा लेब्रा हाइबा मतमदा अस अखोइ खंगदे अखोइ करीमत मखोन तादे हाइबा वाफम सि मखोइ हाइकी अंगकपनि फ्लैट अदुगी मखोइ मखोइगी थोंजिनदा खना चैनबगी थौदोक थोकलिबदु मखोइ कनामतना तादे खंगदे हाइबा वाफम असे मखोइना हाइरकपुदुना मरम ओरकांदा यामना पुलिसना अंगकपोइकी साखलबा मफम सिंगदि युमथंगनबा अमगा खंगनदे हाइबदनि कोइगी खुंगंगदा युमथंगनबा अमदा थोकपा थौदोकता चेनसिलगा मयामना कन्नबा कनागुम अमना खुदोंग थीरे आई मतेंग पांगबियो हाइना लाउरकपा मतमदा चेनसिन अदुना मतेंग पांगनबा अदुगा थोकिबा थौदोक कयाना साखीनी ngarang nahan थोकिबा थौदोकतसु इमुंग अमगी मीसिंग लोइनमक थम्मगा मपानदगी मियोय अमना सो लोनसिलगा इमुंग अदुदा डिजन हाइजलगा मै थाइ हाइबसि तसेंगना युम अदुदा लेबा मनुंगदा लेबा मीनदि उबा नति लेकाइगी मीसिंगना करिगिनो मैखु कारिसे मै चालिसे हाइना उबदगी चेनसिनरकपदगी हारिबा इमुंग अदुदा फत्तबा खुदोंग थीबदु थोकिदबन अदुगा
ꯍꯧꯖꯤꯛꯀꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯊꯣꯛꯂꯤꯕ ꯀꯨꯝꯊꯔꯛꯄꯗ ꯁ꯭ꯇꯦꯌꯔ ꯍꯦꯛ ꯂꯩꯔꯛꯄ ꯁ꯭ꯇꯦꯌꯔ ꯑꯃꯃꯝꯅ ꯃꯄꯨꯡ ꯐꯥꯔꯛꯄ ꯐ꯭ꯂꯣꯔ ꯑꯃꯗꯒꯤ ꯐ꯭ꯂꯣꯔ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯀꯥ ꯑꯅꯤ ꯍꯦꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟꯗ ꯈꯟꯅꯕ ꯆꯩꯅꯕ ꯊꯣꯛꯂꯤꯕꯗꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅ ꯇꯥꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯍꯥꯏꯕꯁꯤꯅꯤ ꯅꯥꯍꯦꯗꯨꯅ ꯃꯄꯥꯟꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯤꯗꯨ ꯁꯣꯏꯗꯅꯃꯛꯀꯤ ꯇꯥꯐꯝ ꯊꯣꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯕꯛꯅ ꯍꯦꯟꯅ ꯂꯨꯏ ꯍꯥꯏꯕꯗꯨꯅꯤ ꯃꯁꯤꯗꯤ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛꯁꯤꯡꯗ ꯇꯧꯅꯔꯤꯕ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯑꯃꯅꯤ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯃꯇꯥꯡꯗ ꯈꯪꯈꯤꯕꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯉꯟꯅ ꯄꯨꯡ 5ꯗ ꯄꯥꯎ ꯄꯤꯔꯛꯑꯒꯁꯨ ꯁꯤꯕꯁꯤ ꯄꯨꯡ 2.5 ꯈꯦꯠꯅꯔꯒ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯁꯤꯈꯤ ꯈꯖꯤꯛꯇꯪ ꯄꯨꯡ 2.5ꯗꯨꯗ ꯃꯍꯥꯛ ꯀꯟꯕꯤꯔꯝꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒ ꯄꯣꯁꯃꯣꯔꯇꯦꯝꯒꯤ ꯔꯤꯄꯣꯔꯠꯇ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯃꯗ ꯗꯦꯠ ꯑꯣꯐ ꯀꯣꯁ ꯁꯤꯕꯒꯤ ꯃꯔꯝ ꯌꯦꯡꯕ ꯃꯇꯝꯗ ꯌꯦꯁ ꯃꯀꯣꯛꯇ ꯏꯟꯖꯨꯔꯤ ꯃꯀꯣꯛ ꯀꯥꯏ ꯁꯣꯛꯏ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯀꯜꯗ ꯈꯤꯇꯪ ꯀꯥꯏꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯕ꯭ꯔꯦꯟꯗ ꯁꯣꯛꯄ ꯈꯣꯠꯄꯗꯤ ꯀꯔꯤꯝꯇ ꯂꯩꯇꯦ ꯃꯍꯥꯛꯅ ꯀꯣꯁ ꯑꯣꯐ ꯗꯦꯠꯁꯤ ꯁꯤꯕꯒꯤ ꯃꯔꯝꯁꯤ ꯏ ꯌꯥꯝꯅ ꯆꯠꯈꯤꯕꯅ ꯁꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯅꯤ ꯑꯗꯨꯒ ꯀꯦꯁꯁꯤ ꯃꯨꯝꯕꯥꯏꯗ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯍꯣꯠ ꯅ꯭ꯌꯨꯁ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅ꯭ꯌꯨ ꯏꯌꯔ ꯅꯨꯃꯤꯠꯁꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯕ꯭ꯔꯤ ꯅꯣꯡꯃꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯥꯎ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯖꯁꯇꯤꯁ ꯐꯪꯍꯟꯕ ꯄꯥꯝꯃꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤꯕ ꯏꯟꯈꯠꯂꯛꯂꯤꯕ ꯆꯍꯤ 19 19 ꯈꯛꯇ ꯉꯥꯏꯔꯤꯕ ꯗꯤꯌꯥ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯍꯥꯛꯀꯤ ꯀꯦꯔꯤꯌꯔ ꯀꯔꯤ ꯑꯣꯏꯔꯛꯀꯗꯒꯦ ꯑꯗꯨꯒ ꯃꯤꯒꯤ ꯌꯨꯝꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯏꯃꯨꯡ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯂꯒ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯧꯗꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯁꯤꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯔꯝꯅ ꯑꯣꯏꯒꯗꯧꯔꯤ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯄꯨꯂꯤꯁꯅ ꯐꯥꯔꯒ ꯍꯧꯖꯤꯛ ꯔꯤꯃꯥꯟ ꯂꯧꯊꯗꯨꯅ ꯋꯥꯍꯪ ꯄꯥꯎ ꯆꯠꯊꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯖꯥꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯑꯀꯟꯕ ꯌꯥꯝꯅ ꯀꯟꯕ ꯆꯩꯔꯥꯛ ꯑꯃ ꯄꯤꯔꯒ ꯑꯁꯨꯝꯅ ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯕꯨ ꯍꯧꯔꯒ ꯏꯃꯨꯡꯗꯒꯤ ꯄꯨꯊꯣꯛꯈ꯭ꯔꯒ ꯃꯃꯥꯟꯅꯕꯤ ꯑꯃ ꯍꯥꯏꯕꯁꯦ ꯃꯃꯥꯟꯅꯕꯤꯒꯤꯗꯃꯛ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯃꯃꯥꯟꯅꯕꯤꯒꯤꯗꯃꯛ ꯊꯋꯥꯏ ꯐꯥꯎꯕ ꯊꯥꯕ ꯉꯝꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯈꯛꯇꯪꯅ ꯗꯣꯛꯇꯔꯗ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯒ ꯃꯆꯥꯅꯨꯄꯤꯕꯨꯅ ꯍꯟꯅ ꯌꯦꯡꯗꯕ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯌꯥꯝꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯖꯁꯇꯤꯁ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤꯅꯤ ꯁꯣ ꯉꯁꯤꯒꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠ 18 ꯁꯨꯕꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯕ ꯌꯥꯏ ꯄꯥꯔꯇꯤ ꯑꯃ ꯑꯁꯨꯝꯅ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯅꯤꯁꯥ ꯌꯨ ꯌꯥꯎꯔꯛꯄꯗꯒꯤ ꯆꯨꯝꯅ ꯍꯔꯥꯎ ꯆꯠꯅꯈꯤꯕꯗꯨ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯐꯤꯕꯝ ꯑꯃ ꯃꯆꯨ ꯑꯃ ꯍꯦꯛꯇ ꯑꯣꯜꯍꯟꯕ ꯉꯝꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯌꯨꯅꯤ ꯑꯗꯨꯒ ꯌꯨ ꯊꯛꯂꯤꯕ ꯃꯗꯨ ꯊꯛꯂꯝꯗꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨꯃꯛ ꯊꯣꯛꯑꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯊꯣꯛꯂꯤꯕꯗꯨꯕꯨꯗꯤ ꯇꯣꯉꯥꯟꯕ ꯃꯣꯏꯒꯤ ꯂꯕ ꯇ꯭ꯔꯥꯏꯡꯒꯜ ꯑꯃꯒꯤ ꯀꯩꯅꯣ ꯑꯣꯏꯔꯒꯁꯨ ꯑꯃ ꯑꯣꯏꯔꯦ ꯌꯨ ꯈꯔ ꯂꯣꯏ ꯊꯛꯅꯈꯤꯕꯗꯨꯅ ꯃꯁꯥ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒ ꯄꯥꯔꯇꯤꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯄꯥꯡꯊꯣꯛꯂꯤꯕꯅꯣ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯄꯥꯡꯊꯣꯛꯄ ꯗꯤꯖꯦꯒꯤ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯨ ꯌꯥꯎꯈꯤ ꯍꯥꯏꯇꯥꯔꯦ ꯁꯣ ꯑꯐꯕꯁꯤꯡ ꯂꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯀꯔꯤ ꯇꯝꯕ ꯌꯥꯏ ꯇꯝꯁꯤꯟꯕꯤꯌꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ 2021ꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯃꯨꯝꯕꯥꯏꯗ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯇꯤꯟꯅꯕ ꯃꯔꯨꯞꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯄꯤ ꯑꯁꯤ ꯑꯃꯨꯛ ꯃꯍꯥꯛ ꯃꯐꯝꯗꯨꯗ ꯔꯦꯞ ꯆꯠꯊꯈꯤꯕ ꯂꯩꯕ꯭ꯔꯥ ꯆꯠꯊꯈꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯗꯨꯒꯤ ꯔꯤꯄꯣꯔꯠ ꯀꯟꯐꯥꯔꯝ ꯑꯣꯏꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯔꯤ ꯂꯥꯛꯈ꯭ꯔꯕꯒꯦ ꯀꯦꯁ ꯑꯁꯤꯒꯤ ꯃꯈꯥꯒꯤ ꯑꯞꯗꯦꯠ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯃꯤꯌꯥꯝꯗ ꯇꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯃꯥꯡꯒꯤ ꯀꯃꯦꯟꯠꯁꯤꯡ ꯄꯥꯊꯣꯛꯆꯕꯒꯤ ꯃꯇꯝꯁꯤ ꯂꯧꯖꯔꯔꯣꯏꯒꯦ ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯂꯩꯖꯗ꯭ꯔꯦ ꯑꯗꯨꯒ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯀꯤ ꯏꯄꯤꯁꯣꯗꯁꯤꯡ ꯃꯌꯥꯝ ꯈꯔ ꯁꯄꯣꯔꯠ ꯑꯗꯨꯃꯛ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯅ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯀꯤ ꯏꯄꯤꯁꯣꯗꯁꯤ ꯆꯠꯊꯕ ꯉꯝꯅꯕ ꯑꯗꯨ ꯃꯌꯥꯝꯒꯤ ꯁꯄꯣꯔꯠ ꯐꯪꯗ꯭ꯔꯒꯗꯤ ꯍꯥꯏꯔꯤꯕ ꯊꯧꯔꯝꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯂꯦꯞꯆꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯀꯤ ꯊꯧꯔꯝ ꯑꯁꯤ ꯍꯟꯅ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯀ꯭ꯔꯥꯏꯝ ꯑꯞꯗꯦꯠꯇꯁꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯀꯌꯥ ꯃꯤꯍꯥꯠꯄ ꯈꯛꯇ ꯅꯠꯇꯕ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥꯁꯨ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ ꯑꯗꯨꯒ ꯑꯉꯛꯄ ꯑꯗꯒꯤ ꯀꯦꯁ ꯂꯣꯏꯁꯤꯟꯗꯕ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ ꯀꯌꯥ ꯑꯗꯣ ꯑꯐꯥꯎꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯄꯨꯖꯔꯛꯀꯦ ꯁꯣ ꯁꯖꯦꯁꯟ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡ ꯖꯦꯝꯁ ꯍꯩꯒꯨꯔꯖꯝ ꯅꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ